ngasi phongkhiba tungan Manipuri siphongsingdagi amasung thokiba thawdo wathoksingdagi maroibi ipausing meyamna thamjagi special content oina ngasi phongkhiba siphong naharul gi thawdang pauksi editorial content meyamna thamjaram gi amasung meyam loiphuk miyeng tamini channel sigi maikedi meyamna thamjari thamjagadori content sigi mamingsina foreign delegates in Manipur gi culture ubada ngaojakhiba G20 ga mari lainana Manipur pangthokiba B20 summit saruk yaba lakiba tungan lebak singi delegates singna Manipur ubada ngaojakhiba amadi state asigi hospitality amadi art and culture ubada thamoi penjakhiba dumuk nungaiba letre foreign delegates singna lamdam asigi yamna historic oiba mafam sing haibadi ibudo morjing gi sing de khiliba polo statue ibudo morjing gi polo complex to utkiba sagol kangjay amadi Arambai gi demonstration moirang de leiriba INA gi complex Sendra tourist home amasum loktak pat gi mausa gi fajaraba saktam singadu hi tonglaga koisa satunu yengba nungaijakhiba madi apena pokjakhiba kaya singadu lamdam asigi miyam amadi ngasi gi lengangna harauba amadi nungaiba pokjaribani moirang khunau de leiriba sangai ethnic park tungan fruit kya gi nat ki weba jagoi foreign delegates singna thawai tana yengjakhiba Thabal Songba Pau Yauduna Madi, Maduki Tungan program sing ubada ngauna khiba sing adu lamdam asigi miyam gi thamoida suduna lehore Manipur na India da pun khiba sahi humdra helaba fawbada handak Manipur tawriba B20 summit asigumba amata lamdam asigi miyam na uba pangkidri Manipur statehood fanglaba matungda state sida tungan ba lenga kya laikre adubu ngasi fawbada state asibu sakot hanana bani haiduna industry and factory linkatpe gi wapum laitre Larik Laisu Hoira Naharol Kiasu Masaga Sanazaba Sinpam the Tabak Pinabagi Police issue latri Industry and factory later Banina My machine Hoira Naharol Kia Tabak Pang the Badigi Noxat Naduna Labor put among the Tingnari Sarkargi White Culture Zob Kaktana Unemployment Program solved Abungamloi Hibisi Langat Nasukangi Manipur gi miyam Nasukangi Dubu Mahi machine Hoira Matik Saraba Naharol Kia Kari come down the Tabak Pigadagi Hibigi Police Ama later Bana Nasigi Naharol Kia Ama Noxat Naduna lady Langaki Matakta PNWG Kolau Kia Laura lady Asukuira Basai Humdra Helaba Pawada, Barat Kimanum the Ladiba, Manipur, Sakot Hananabagi, Tarang Packet Bangamdava, Hibisisu, losing but Matik Saba Patavadagini, Hibisida, Yetningai, Yaudrabu of Mama Oidibini, Nasidi, Z20 Manum the B20 Summit Impala Pantocre, Malem Gisakot Kravala Bakayagi, Muching Laktuna, Business Summit Asida Sargakre. Manipur Haiba Lamdamasi Tourism gi potential to gi Matik Labor Mapum Amani Hibisi. Foreign delegates in Uba Pankre, Malem the quiet hen economic power labor galoinana, super power ni high United States of America company mana, Manipur tourism sector Hanabitama, American $1 million somewhat Hadaragani Haina, Pongduk Lamba Hibisi, Lamdam Siki quiet labor Fabani, Americans $1 million somewhat Hibisi, Indian Belu the Ying Lupamatamda, Lupa Crore, Fugamatwega, Sahunga Marfuni took a static Humdrani. Asugyamu senfam si Bharat Sarkarna Manipur gi damakta thadarakpa sahigi annual budget gi aduki matik yamna helam lagani haina khali masigi sabsaba akupa hisaba dudi economic sing hena khangani hena nungairi badi handaki BJP gi ani shuba lainga sina center da lairiba lusingba singbu yamna ningthina convince tawduna Manipur gi hauji oiriba phibam puna masa khaina khanganduna state asida National Sport University ama Hangdo Han Bagaloina Tuan Center scheme Kia Loktuduna, State Sigi Lambi Twang Sangba Sagat Padat Natana, infrastructure Kias Ningtin Sangat Ngamanba Shimadi, Matung the Laka of Langak Sing Sutam Zening Health sector, Amad education sector, the Su Henami and Sang Bagaloina, Lamdam Sigi Mia, Masama Fana Laina Bamadi, my machine takta mitoi, Mihen and Nabakana Honarakli Basisu, Afabokudamni. Imungi ahalaman faragadi lairiba imungdugi masama suamadi member kudimak phai haibaduga sapmane ngasigi lenga asida afaba lusingba lakpadigi state asigi law and order gi fibamda hainingai leitana fagakre naminini subna satakiba B20 gi summit aduda lambi sarakta numai paiba shifaya mata ubu phangide civil policing na formal dress ta court suit tawduna lambi gi matai da lebdaga security tawkhibadu hawkibase iyang khairo masida amukta ukidri State asigi lambi sarakta numai paiba shifayamata upa pangkidaba aduna foreign delegates na Manipur si yamna peace laiba adugumi state amani haina upa pangkre
lamdam sigi miyam gi hospitality makoi gi nunglukpa amadi satna lonchaching yauna fije chaksa kaya si ubada atopa lakliba foreign delegate singduna karamba sector sel thadagadagi haibadu makoi gi maramdam yoraba matungda khangalakani haibi wafamsu fongdoklamba laikhre ngasidi Manipur gi miyam atuki matik nungai sei kharagi matungda yamna sakhotpa awon Manipur ama soidna laklagani haibigi thajana balairi Manipur na sakholalagadi santi haibidi peace haibadudi matum laksagani haibisi miyam gi wakhaloni sakhotpa imung Saba thakpa wataba sel thungi awatpa leitaba imungda irang leiroi khana sainaba thokloi imung isau langlaroi haibis punamangna yanaraba wafamni aduna state sina sel thungi phibam fagalaglaba sakholakpagi lambi mathang mangjil thagalaglaba larik lesu hoiraba thabak fangdraba na harol kyana masaga sanajaba sinphamna thabak phanglaglagadi pendabagi khulaw haibudu karisu leiroi pendabagi khulaw leitraba adugum state amada santi leiba haibududi masana tabani Punamaksu yenglaga makata na ngasi gilenga na Manipur miyam ki yefanaba mari sakonaba kari tawgadagi haibadusu makata na kok thadaba mathau tari haina sungasigi na harol thaudang poksigi editorial contents makata na pali loshilakpagi una topa content nga tanga miyam na thamjarange Syria ki security allied satharakpa Israel gi strike amada miyoi taraga manga hatkre haidi Syria gi Damascus liba security allied building amada Israel satharakpa missile strike amada yamdrabada miyoi taraga manga hatkipaga loinana Syria security apparatus liba building ama mapung fana manga takan kre haina Syria gi war monitor gi mekedi gi fongdorakre ngasi ayu anganbada satakhiba etegadu gi maramda Syrians Observatory for Human Rights na fongdorakpada Israel na kapsilakhiba missile aduna Iranian Cultural Center manak na paisilaktuna security allied ki building thomjin khibani maduda misam yauna miyoi taraga manga sikhibani haidi kumsing English nganiga taraga mathoidi gi hokiba Syria Israel anigi lanpham da Israel gi makeidi Syrian army gi position da ahan ba target tawduna kapsilaki missile si sama gi mathakta henkre Israel na Iranian force Lebanon gi Hezbollah madi Syrian region ki alliance sing the left and attack sathabagi thaba si sahi taragani thoi helakle haidi ngasi ayuk satharakiba missile strike aduda senior officials sing yum oiriba corrupt sawada leiba security agency amadi intelligence headquarter atamnana misimina amadi amanga ta sing thon khaiki ngasi hing pung 0022 taba matamda Israel army singna Damascus ta leiba Golan head target tawduna mapumadugi yum sing the attack tarakhibani haina Syrian's defense minister gi mekedi gi fongdo kre han spouse na makatari etega duna maramoy duna khudak miyoi manga sikhi masigi matung lanmi yauna misam puna miyoi taraga manga sikhi bani haujik su miyoi kya amagi phibam aru film da laikanari haidi Syria na thadorakwa footage amada attack aduna mathol tara longba building ama sathina ma ta thon baga loinana building adugi makha thangba floor sing ama ta thon khi ngasi chata khibe attack adu tha sigi manungda Damascus ki international airport Israel na missile attack sathaduna lanmi ani yauna miyoi mari hatkraba matung na ngasi nauna satharki be attack ni hanasu paus na makata na palakli aduga hojikoina di mya paus matang sa rusinjar ge masu myam pun anawba update ngaminasi